Silky do ipapa khatna tampana leiriba ka aduda changaga tamphabu kaure. Maja tabro. Kanasu khumlakte ka adu pungmam mamlami. Silky ka adugi maishingdo fatfat thangatuna yinglakpani adubu tampha ngasidi hanagi matawgum ka aduda famlamde. Silky pabada mukthoglaaga hospital du koichat chattuna thiba hore. Adubu itha thazada tampha do hospital dugi leiriba garden machaduda thariba famfam aduda famduna leirame. Silky shumadu ubada chencha chatlamba du toktuna ningthizana changle aduga tampha gi nakanda famthare. Sorama sangna hondoklaga Silky haire. As aidi kadai danu thiruine maja aduga majari sida nungaina phamaga leirame. Tampha so mana khalamba wakhal dudagi na thairaklaga Dungaina leiba nate da thoibi maja se noina pa sigai janduna kari tawrakpa aina kamaina ngakthokani khalibani. Silky tamphana imon monna thawbada sigai jan kaina hairakpa aduda khangnok heknok thore. As maja nangi do sauri ro mawonga de itap tappaga sigai jan da lushin khibai wani. Tampha ga shu khumludre mangak to amukti nomlame. Silky handam mukti khara lushinna wa makha tare. Kai hainarage kamai tawdoino thabakse hathu tawbadi shungya yar kuina changani. Khwai maru oina enthoishnaga yaipubaga sini. Thawbana hojik em kana tamise. Aduga saithalembi hairiba mingse thigatpada loirabani ma tumina. Ai sukari hairakadabano khangtre. Ekhoi sanase 12 exam sidadi loiki sanu haina kha chiktuna khanglabani. Enthoibagidi aina khangna ningthina senaduna thamlabani. Adubu sanase pharak khara tadawri ma awaba kharadi nangani. Masidi tasengna chumlabani. Magi masase khara phagaladi aise khara nena tagadawbani. Adubu karigino khangde. Masada kaishu thoidokpa leite haidana hekta haire. Yaipubagi manakta leirasu yadre adude ingsingaktre gemta. Adudani aina warise. Nangi pawungna saithalembi kanano masak khanglakdringe. Magi masase kankhala adi haidana phanak kana hotnabani. Aina lona Srinivas katanaduna senbani. Adubu thoidokpa ehenba mata uba phangde. Yaipubaga magasi toina loinabagi tanjasu phangdraba kaino khangdreni. Tawbagi budi yaipuba masadasu hojiki oina aina haidre. Thaina accident mamangda unakiba dudagi hena unatri haina leibane manasu. Silky wari du tarambani tapna khumlei. Maja aisu khalline kaiginona. Ado yaipuba masada hairaga yengbadi thabakse aikhoi shanana sumain sum leiradi amta yar. Thawbana kuina hingba haise yam kanadaba moi. Mana mi kaya matam kharasida halakani haiba aikhoi haiba ngamti. Aduna khara thusinbana phabani. Adubu sanabu su tanja kana lumlibani. Magi makhutta tanaba khangde aidi yam pakhate magi mawongse. Tampha madu yade haigom makok tapna haire. Matam kharadi khoi mana seliba mawongsigi matung ina thabak tawba tabani. Adubu manungda aikhoi sem saduna leitaba yade. Nangsu yaipubagi punsida aduma amuka yetpa pirucho. Adubu nasagina thawdi kawba yaro. Aishu khangida magi makada yetningdrabane aidi. Adubu yettaba yaraktre. Aduna aisu amuk miyamangda maikhum uptuna thokpa tabani. Adubu thawbagi mitmangda utchainaba khakne. Aina magi punsida amuk chatkadawriba. Maga aigadi oiroida. Magi thamoishu hongle haiba ai mayek sengna khangi. Magi thamoi hongle. Matam kuirabagi mamangdagi nangbu nungshiba adudi kauthokhrabani. Mana kaungamda leihoriba adudi nangna mafamda piramba CHEINA adu khakne thoibi. Silky mapi ira chelei. Aise WakhaL asok thelurise kaigino khangde. Matam tuda phawkhiba ihulda ngahaki apambani. Thingawle ngaw lawkhiba wari. Adu khanglaktuna aina maga lapnanaba hotnaringai. Thawbada aigi khanbiba saduna aibu midamkhre. Mabu awa phapta hanjin aigi ikutsimagna langsinkre. Ai pen kidabani. Adubu aigi mahabadi
mirol thongdraba aigi inaw adubu kandaba hotnabada aisu isana pap kaya ase langshinkibani loirakpada aigi kanasu leiramdre thawbagi langda thuraba saji amu pangal sonbi khak oirami ai kari hairuni kanada wakatkani ithanda kapanatada kashu upai lekkide adubu aina magi mafamda laman khukani haibasidi tasengna wasakhrabani ai haikiba wangakna chitkani nupi si kaple niksingba akiba thaudoksingdu ningsinglakpada midlu pirangdu khamba ngamakidre tamphado silkigi mataudu yengba ngamda masu midlu da pira chen tapna nungshiba wahaina machet tana kairaba nupi magi thamoi adu themjinbirei yarese haukrabadi haukre nangbu kanana su phatte haiba khalam adugane yaipuba masana su khandabani lana ubiram labasu poloidadi nangi asingba saktam shoidana mayamda khangbirakani thoibi nangi kana leite khanganu ai lei macha lei suras pusu aina ichagum nungsi nangbusu pokchaba ichadagi tadana aina nungsi karigisu nungsi roidagi pikliba surasna mamaga mapagada khanaba ubada nangbu pamduna aikhoida chelaga lotpado karigi nungsi roi mabung amane haiduna napagi minungshi phangdrabi machan nangbu mana sena jabado adubu thawbabudi aina gakpiba ngamlu surasu maraibak thibani mama mapagi nungshiba masu phangde aduga thawbana amu magi nungshibibu mafamdagi setuna khaidokpikibani tuminna kapkibani masu aduga nangi hakanda yaipubabusu mana otkibani thawbana nangbu shokani kibana masu sa adumak onkre thawbagi maral sigi chadaba ichani ne surase nuksida loida nuksi macha karibudi hairu doinoda laibakna thina tamlambanina aduga mai tawdoino bamaja kamai tawba haibu kainone kashu tawningai leite thawbadagi ngakthokchaba natana sanana wakhal taraktriba yaipubada khanghanbasu yatre adunani masa masa maina gyan tajaraksani silki du tamphana hairi du yaningte haigom adubu maraksida asoyangam yauradi maja pakhatchei nupisi manau nupi amadi yaipubagi khanbada tamphashu upaidi leite haigom mangakto nakyet haiduna hairei aisu khangdreda kari haidoin sanase doctor singna masana ningsingdringaida force tawduna ningsinghalunu na haibani mapabungna leikidaba mawung aduso madi hek hak thengnana khangkibani aduna masada pakhat khokatpa tawradi hena soiba lakani accident duso aina kashu leiba nate machani kok yeshin kibagini haibai wani makok khakta nate makhut masa tekibani hingbagi asa leirudrabani adubu isona chanbiduna hinghore dusu komada thani pan hena leikibani napadagi kandaba su hotnam phana waki silki wari du tabada masado haifam tawfam khangzade shora masangnu hondoklaga haire phare macha ama boire aikhoi jeksindaba yade khwai marudi henthoishna yaipuba amadi evidence sing aduni mayukna doba leiraba mai leiduna chenbagi kanaba leite henthoishna busu thuna masa khangjanaba hotnanbi aina chatuna yingsilubasu yar mama sinthanuga pabung srinivas amadi machan yaifana ai khangde aduna yaipuba leitaba kanda ai changluba yagani adubu shoidana ma thingnarabadi loina amaso soina ni khali machando ningthina yingsini adubu thawbana sumagi aningba thongdaba hotnarakan aduna aina henthoishna dagi lapna leibana phar tuminna di yariba makhai aisho shenari aiso sanabu toina layingba doctor do tanaribani adubu mabu yengadaba doctor hoksik manipur da leite tha anigi matungda muk thonglakani masidadi sanagi exam su loiradabanina saphagadaba mafam amada mabu ningthina
ꯂꯥꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯃꯥꯆꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯁꯤ, ꯑꯗꯨꯒ ꯊꯧꯕꯅ ꯍꯧꯖꯤꯛ ꯀꯟꯅ ꯇꯟꯖꯥ ꯌꯦꯡꯂꯤꯁꯦ ꯍꯦꯟꯊꯣꯏꯁꯅꯥꯕꯨꯅꯤ꯫ ꯃꯉꯣꯟꯗ ꯁꯩꯊꯥꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯆꯤꯡꯅꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯁꯤꯃꯗꯤ ꯑꯩ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯥꯆꯥ꯫ ꯇꯝꯐꯥꯗꯣ ꯍꯣꯏ ꯍꯥꯏꯒꯨꯝ ꯃꯀꯣꯛ ꯅꯣꯝꯂꯛꯏ꯫ ꯁꯤꯜꯀꯤꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯄꯨꯕ ꯃꯥꯒꯤ ꯀꯥꯗꯣ ꯀꯟꯅ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯔꯤꯛ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯩ꯫ ꯌꯥꯏꯐꯗꯣ ꯀꯟꯅ ꯆꯦꯟꯈꯠꯂꯛꯑꯒ, ꯗꯥꯆꯧ, ꯗꯥꯆꯧ, ꯏꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯌꯦ, ꯂꯥꯛꯑꯣ ꯆꯥꯔꯁꯦ꯫ ꯌꯥꯏꯄꯨꯕ ꯑꯣꯟꯗꯤ ꯑꯣꯟꯊꯣꯔꯛꯇ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯇꯧꯗꯨꯅ, ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯌꯥꯏꯐꯁꯨ ꯃꯨꯛ ꯄꯥꯏꯗꯨꯅ ꯆꯦꯟꯊꯈ꯭ꯔꯦ꯫ ꯌꯥꯏꯄꯨꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯍꯧꯏ, ꯆꯨꯉꯥ ꯍꯥꯏꯁꯤꯅꯦ ꯑꯩꯅ꯫ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯁꯤꯜꯂꯒ ꯀꯨꯝꯊꯔꯛꯂꯦ꯫ ꯀꯤꯆꯟꯗ ꯆꯪꯉꯛꯑꯒ ꯃꯈꯨꯠ ꯃꯁꯥ ꯅꯤꯡꯊꯤꯅ ꯍꯥꯝꯗꯣꯛꯂꯦ, ꯑꯗꯨꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯔꯦ꯫ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯥꯅ ꯎꯅꯤꯡꯂꯤꯕ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯛꯇ꯭ꯔꯕꯗꯨꯗ ꯅꯨꯄꯥꯁꯤꯒꯤ ꯄꯤꯁꯨꯝꯗꯨ ꯊꯦꯡꯒꯥꯏꯅꯗꯧꯈꯩ ꯍꯦꯛ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ, ꯑꯕꯦꯝꯃꯗꯤ? ꯃꯥꯗꯤ ꯀꯩꯗꯧꯔꯕ? ꯎꯗꯦꯅ꯫ ꯁꯤꯟꯊꯥꯅꯨꯁꯨ ꯏꯆꯝ ꯆꯝꯅ ꯍꯪꯂꯤꯕꯣꯏ ꯅꯤꯡꯗꯅ ꯈꯨꯝꯂꯛꯏ, ꯂꯥꯛꯆꯔꯅꯤꯗ, ꯏꯔꯨꯖꯍꯧꯔꯤꯌꯦ ꯅꯨꯡꯗꯥꯡꯁꯤꯗ, ꯑꯗꯨꯒꯤꯅꯤ, ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯌꯥꯏꯄꯨꯕ ꯅꯨꯡꯗꯥꯡ ꯑꯌꯤꯡꯕꯗꯨꯗ ꯏꯔꯨꯖꯩ ꯇꯥꯕꯗ ꯍꯦꯟꯅ ꯄꯤꯁꯨꯝ ꯁꯨꯈ꯭ꯔꯦ꯫ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯟꯖꯔꯤ, ꯅꯨꯡꯉꯥꯏꯅꯤ ꯑꯉꯥꯡꯅ, ꯅꯨꯡꯗꯥꯡ ꯑꯌꯤꯡꯕꯁꯤꯗ ꯌꯥꯝ ꯅꯥꯟ ꯁꯥꯕ꯭ꯔꯕ, ꯅꯅꯥ ꯂꯩꯒꯤ ꯈꯪꯅꯤꯕ꯫ ꯍꯥꯏꯅꯔꯤꯉꯩ ꯍꯦꯟꯊꯣꯏꯁꯅꯥꯗꯣ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯉꯛꯏ꯫ ꯌꯥꯏꯄꯨꯕ ꯅꯨꯄꯤꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨꯅ ꯌꯦꯡꯗꯕ ꯁꯥꯔꯒ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯌꯥꯏꯄꯨꯕ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯗꯤ ꯏꯀꯥꯏꯔꯗꯨꯅ ꯂꯨꯛꯊꯔꯒ ꯆꯪꯂꯛꯏ꯫ ꯃꯥꯁꯨ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯍꯦꯟꯊꯣꯏꯁꯅꯥ ꯂꯥꯛꯂꯕꯗꯨꯗ ꯃꯍꯩ ꯃꯍꯩ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯅꯔꯦ꯫ ꯌꯥꯏꯐꯗꯨ ꯐꯔꯛ ꯐꯨꯍꯧꯗ ꯌꯥꯗꯦ ꯍꯥꯏꯒꯨꯝ ꯍꯦꯟꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯁꯅꯥ꯫ ꯍꯥꯎ꯫ ꯌꯥꯏꯐ ꯃꯌꯥ ꯍꯤꯒꯠꯂꯒ, ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯅꯪ ꯉꯁꯥꯏꯗꯩ ꯃꯤꯁ ꯇꯧꯋꯦꯅ ꯍꯥꯏꯔꯛꯄꯅꯤꯅꯦ꯫ ꯍꯦꯟꯊꯣꯏꯁꯅꯥꯗꯣ ꯌꯥꯏꯐꯗ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯌꯥꯏꯐ ꯃꯗꯨ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗ, ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯄꯥꯋꯔ ꯈꯔ ꯄꯥꯏꯔꯛꯏꯀꯣ ꯍꯟꯗꯛ ꯃꯇꯥꯡꯁꯦ꯫ ꯍꯦꯟꯊꯣꯏꯁꯅꯥ ꯌꯥꯏꯐꯗ ꯄꯩꯅ ꯌꯦꯡꯂꯒ, ꯅꯃꯥꯏꯗꯣ ꯀꯥꯏꯗ꯭ꯔꯤꯀꯥꯟꯗꯅꯦ ꯐꯠ ꯐꯠ ꯆꯥꯎ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯤꯟꯊꯥꯅꯨ ꯅꯣꯛꯂꯒ, ꯅꯣꯏ ꯑꯅꯤꯁꯦ ꯅꯆꯤꯟ ꯅꯅꯥꯎꯒ ꯑꯣꯏꯔꯗꯤ ꯌꯥꯝ ꯈꯠꯅꯗꯣꯏꯖꯥꯠꯅꯤ꯫ ꯁꯅꯥꯅꯒ ꯑꯍꯟ ꯑꯣꯏꯔꯒ ꯌꯥꯏꯐ ꯅꯪꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯗꯤ, ꯍꯥ, ꯅꯪꯅ ꯁꯅꯥꯁꯦ ꯀꯗꯔ ꯇꯧꯗꯅ ꯈꯠꯅꯍꯧꯗꯣꯏꯁꯦ, ꯃꯃꯥꯗꯤꯅꯦ ꯃꯤꯠꯇꯕꯨ ꯎꯔꯦ꯫ ꯌꯥꯏꯐꯁꯨ ꯍꯥꯏꯒꯤ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯃꯌꯥꯗꯣ ꯍꯤꯒꯠꯂꯒ, ꯑꯗꯨꯗꯤ ꯃꯥꯗꯔ ꯁꯅꯥꯁꯦ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯦ ꯍꯥꯏꯅ ꯉꯁꯤꯗꯩ ꯍꯧꯖꯤꯛꯇꯩ ꯈꯜꯂꯒꯦ꯫ ꯗꯥꯆꯧꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯄꯤ ꯑꯩꯒꯤꯅ ꯏꯆꯦ ꯑꯣꯏꯍꯜꯂꯁꯤ꯫ ꯁꯣꯝꯗ ꯌꯥꯏꯐꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨ ꯍꯦꯟꯊꯣꯏꯁꯅꯥꯁꯤ ꯅꯨꯄꯥ ꯀꯣꯏꯔꯕ꯭ꯔꯥ ꯀꯥꯏꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯧꯒꯤ ꯊꯦꯡꯒꯥꯏꯅꯗꯦꯗ ꯈꯥꯛꯈꯩ ꯁꯨꯛꯂꯒ ꯋꯥꯈꯜ ꯇꯧꯔꯝꯕ ꯅꯨꯄꯥꯗꯣ ꯃꯃꯥꯒ ꯃꯆꯟꯒꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯥꯎꯔꯪ ꯅꯨꯔꯪ ꯇꯧꯗꯨꯅ, ꯑꯁ, ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ, ꯐꯨꯜꯂꯦ ꯅꯣꯏ ꯋꯥꯊꯤꯗꯣ, ꯁꯨꯝ ꯉꯥꯡꯅꯕꯗꯅꯦ, ꯃꯁꯤ ꯌꯥꯏꯐ ꯍꯥꯏꯕ ꯑꯉꯥꯡꯁꯤꯁꯨ꯫ ꯁꯤꯟꯊꯥꯅꯨ ꯃꯆꯥꯅꯨꯄꯥꯗ ꯆꯩꯊꯠꯂꯛꯏ, ꯍꯥꯏ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ, ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯗꯧꯅꯤꯅꯦ, ꯅꯪꯗꯧꯅ ꯁꯨꯝ ꯄꯤꯁꯨꯝ ꯁꯨꯛꯇꯅ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯇꯟꯖꯩ꯫ ꯁꯅꯥꯁꯦ ꯅꯆꯟꯗ ꯅꯆꯟꯅꯤ ꯈꯜꯂꯨꯅꯦ, ꯃꯤ ꯌꯥꯏꯐꯅ ꯑꯁꯨꯛ ꯃꯆꯦ ꯑꯣꯏꯅꯤꯡꯉꯁꯤꯕꯨ ꯀꯩꯗꯧ ꯑꯣꯏꯍꯜꯂꯣꯏꯗꯣꯏꯅꯣ꯫ ꯌꯥꯏꯄꯨꯕ ꯋꯥ ꯉꯥꯡꯖꯗ꯭ꯔꯦ, ꯉꯥꯡꯉꯨꯔꯗꯤ ꯃꯈꯥ ꯁꯝꯊꯔꯅꯤ ꯈꯟꯗꯅ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯆꯜꯗ ꯃꯆꯜꯒꯨꯝ ꯈꯜꯂꯨ ꯀꯥꯏꯅ ꯍꯥꯏꯖꯜꯂꯛꯄ ꯑꯗꯨꯗ ꯈꯔ ꯄꯦꯟꯗ ꯃꯕꯨꯛꯅꯤꯡꯗ ꯇꯛꯁꯤ ꯁꯣꯟꯖꯩ꯫ ꯑꯁ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ, ꯁꯣꯝꯗ ꯑꯩꯅ ꯅꯃꯧ ꯑꯣꯏꯅꯕ ꯂꯥꯡ ꯊꯛꯄ ꯍꯧꯗꯉꯥꯏ, ꯀꯥꯏꯗꯒꯤ ChatGPTꯗꯒꯤ ꯇꯤꯞꯁꯀ ꯂꯧꯗꯅ, ꯑꯗꯨꯒ ꯃꯥꯅ ꯅꯆꯟꯗꯧꯅ ꯈꯜꯂꯨ ꯀꯥꯏꯅ, ꯄꯦꯟꯗ꯭ꯔꯦ ꯅꯆꯥ ꯈꯔ꯫ ꯌꯥꯏꯐꯗꯤ ꯃꯕꯨꯡꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯂꯤ꯫ ꯃꯍꯩ ꯃꯍꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯍꯦꯟꯊꯣꯏꯁꯅꯥ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯌꯥꯏꯄꯨꯕ ꯉꯁꯤꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯏꯔꯛꯏ, ꯑꯕꯦꯝꯃ, ꯑꯗꯨꯗꯣ ꯏꯃꯥꯒ ꯌꯥꯏꯐꯒꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯅꯨ, ꯏꯕꯥꯅꯤ ꯊꯕꯛ ꯍꯌꯦꯡꯒꯤ ꯂꯣꯏꯁꯤꯟꯗ ꯌꯥꯗꯕ ꯈꯔ ꯂꯩ, ꯂꯥꯎ ꯑꯗꯨ ꯇꯧꯔꯁꯤ, ꯆꯦꯛꯀꯣꯟꯒꯤ ꯐꯥꯏꯜꯁꯤꯡꯗꯣ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯄ꯭ꯂꯦꯠꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯂꯒ ꯅꯨꯄꯤꯗꯣ ꯌꯥꯏꯄꯨꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯟꯊꯥꯅꯨꯗ ꯌꯦꯡꯂꯛꯏ꯫
Sinthanusu nupiduna haininglidu karino khangladuna nokmi. Yare sana. Dachawgane thabak to loishinminar. Mamaga yaiphaga loishilhorag. Chalo noigi file yengni do yengjaruro jo. Enthoishna Sinthanuna hairibaduda makok nomlaga makhutu veshinda ningthina hamtokle. Aduga yaipubada onsilaga dajo loire yengurase. Yaipuba makok nomlaga mangthaduna thokre. Nupisisu adumak wamta haida nupasigi matung inare. Stair karakli nen tawrido iwang panupa adugi matung inabadadi Enthoishna ware. Nantharak tawbu mal Enthoishna wakhalda sumna khanjay. Iwang kai mana kaino haibanida. Mi mamangsida moli chatlaisi. Nupa moibagi kita thuna makhongse thangdib. Saundinga ikoye. Uchinna yaipubagi kaadu yaure. Nupa sina luhong khong thangdawna nom dana phikhaw hummaga chatpada phana kuina changlabani. Kagi thongdu tapna hangduna changminarakle. Yaipuba khara chakhatlaga chap lepkhre. Enthoishna di thoina nupadu de yengsilude. Leiriba sofa duda famtharaga haire. Dajo, kai nu chikon gi haisa. Moi file singdo nahandagi yoraktabado ngasi nungdang khata yoriro. Mi thabak hape arembada. Nahana pirakpa kaidawe haino. Sumai neglect jadoi tardi manager do sintokbra phasana takpibra mata hobana phani. Arembada aikhoida hayeng soiraknaba thabak. Yaipuba makhwang metlaga haire. Chikon gi files hojik phau yoraktre. Enthoishna ngakna adudi kai thabak tawdoiba kemsu leitana. Yaipuba papat nupidugi manakta khangchang silaga manado tap lamduna pairaga phamlambadudagi chingkhatli. Khangbra ngangna. Enthoishna nabagi yaipubagi makhutta paisilaga as dajo nahaye thado aina kaidawrage. Yaipuba pishumga do suklaga makhonni kaya haudabi chaire. Kari tawdaba ha nungdangda kanana irulu haige nongoda ha aduda sunate nasam asang basiga nungdang sida nakoka tumdana angang nang sida fudradi kanada fudoino ha dajo mathang tawraroi base thado ba. Yaipuba sunare haibaduda tapna thadore. Kashu kanna leibadi nate haife dhapki wani tapna amuk nupi sida onsinduna abema exam su kuidraban nangne nana ba thabak tawgan nupina nungdangda irujagano haiba nasadu narani haibani ne nangba hoiba ai tawraroi. Yaipuba phare haigo makoktu nomlaga haire. Jo table da phamaga larik parulo lamhe no ngang exam kuidrabani. Aikhoi yaipadi tuition gado khara chatpagi haibani. Lairik su dum hainani yani magidi. Nangama tuition su chatte lairik haira pade. Ai sangi pahurula. Dajo ai talleba hayeng dei pagi tumuragi wariba. Pishum suklaga dhap tawre. Kari tumba nahan kai tumba sara drama yengido aina khangloi kain khanbro. Thuna lairik tawla ngasai parambagi lairik su loin leiribani. Ai table da thuna chair se chingthoga phamuko. Enthoishna upai leita chair da chingthokla phamkhre aduga physics ke notebook to puthoklaga kaino sum yengduna le. Yaipuba madu ubada nokche mana ngasai dagi wana lairik kai ka singtoktana kagadu loishelido madu ta tawjagi khanbaini. Yaiphaga paminaradi anisi wathi hekta ngangna matam manghalaga lei haiba nupa mana phasana khangi adunani. Yaipuba Enthoishna khanghanda tongdagi magi phone du puthoklaga photo amani sachat namsili. Aduga ama fat Ronald da thajinki message amaga loinana message adudana asumna iri. Ngasina study date with Abem.